Mijing tabirba khwaipon po imes TV na taram okshabaga loinana Rajesh Kumar na khurumjari ngasigi maruiba pauda Navit nini chathagadaba All India Seminar on Solid Waste Management ngasi haudokre Congress na hairi Congress government halaktaba miyam khutulai amasung Bears Conservation in Manipur haiba thimda nomugoiba wildlife awareness program ama pangthokre mapungoy po lobirasi lamdam asida amoda kai kya mafam sadana hondorokpana mosilakliba asidagi kannanaba khundamnirba phum khuding mangna magi amot akai sing masana daita loduna masing hanthanba amadi lengana paikhalakliba waste management gi khongthang asida corporate pibagi tangai fadaba lei haina Directorate of Environment and Climate Change gi Director Dr. T. Brajakumar na phongdokre wafam asing asi Environmental Engineering Division Board ENDBE IEIG Mijang Makada Institution of Engineers India Manipur State Center Department of Environment and Climate Change Government of Manipur Amadi Department of Mahut Government of Manipur ga kusam naduna innovative solutions for a sustainable future haiba hiram da namit nini chupna chathagadaba All India Seminar on Solid Waste Management gi seminar hodokpuga mari leinana hodokibani Directorate of Environment and Climate Change gi man hold the Manipur University gi Vice Chancellor Professor and Lokendra Environment and Climate Change Government of Manipur gi Director Dr. Taurangbam Brajakumar Mahut Department gi Director Ngangbam Utam IEI Manipur State Center gi Chairman L. Swami Kanta IEI Manipur State Center gi National Advisory Committee and Honorary Secretary Dr. T.H. Subhachandra Amadi All India Seminar on Solid Waste Management gi Governor Dr. Khunrakpam Nimona Mathang Sina Chief Guest President Amadi Guest of Honor Oina Saruk Yaduna Haudokiba Seminar Aduda T. Brajakumar na makha taraduna Chaukalakpagi matung ina urbanization amadi chaukat thorangi paikhalakliba thabaksingi mataida missing hangalakpana maram oiraga mahi amadi mapangi oiba arem khak kaya mafam sadana hundurokpa amadi paisinduna thamjinba singna maram oiraga mafam adugi akoibada namthiba manam namhanba khak natana mahik matang kaya Pokhanduna mahusagi khalda akaiba kya piriba asigi mathakta aing asa gi khal kai hanbadasu mateng pangli amadi urban area singda mioi amana nomada 0.45 kilograms ki sangda waste puthokli amadi apunba urban area kontaret asida nomada solid waste metric ton chahumga kunlom puthokli Hariba lemhokhak sing asibo control taunanaba lenga ki maikaidagi mari leinaba department sing na kayarak hotnarabasu miyam gi thaujal yaudaba maramna mapung fana mai pakpa ngamdana leidi adum oinabak ngasigi seminar asida akhang ahi sing na pukhatlakpa khongthang singdagi lamdam asiga chanagadaba sing adu khangatuna paikhatlakpa anauba khongthang sing paikhatnanaba honabani masida lamdam asida khundaminriba mipung khudimakna magi amot akai sing masana daita laujaduna amot pamasing hantanba amadi lengakna paikhalakliba waste management gi khudong khongthang asida corporate pibagi tangai phadaba lei haibo pam singsu phongdokhi Tingre, tingum mari lena pe drive pollution control board amadi urban local body single ne akan drive sangseli akan on single use plastic apai totally freeze tolna ba freeze te akan ba akan drive sangseli ya tare pai aduna prasasing na sum de mating pangbiraga lafalai ba steps de mating pangbiraga di ai gi amot pa se masing handan ba adu quantity handan se si target to se haraga i Congress Party amuk halaktaba BJP khuzokhrana lepkadaba nate laibak asigi miyamna lepkadabni haina Congress Legislature Party gi lusingba okram ibo bina phundokre
वफम असी मणिपुर प्रदेश कांग्रेस कमिटी MPCC ना सिंधुना बीटी रोड लेबा कांग्रेस भवन द पांगथोकपा इंडिया की ओइना लार्जेस्ट सर्विंग MP अमा ओइरमबत नतना ख्वाइदगी सांगना मणिपुर की चीफ मिनिस्टर सु ओइरमबा कांग्रेस की लुचिंगबा रिशांग कैसिंग लेखिदबा सही मापल सुबा निंसिंग थोरंग मै लेना पाउमिसिंग हांगबा वहांगी पोखुम पिरदुना महांगना फोंदोखिबनी तोरम अदुदा लेखिद्रबा रिशांग कैसिंगी मिटम द कांग्रेस पार्टी की लुचिंगबसिंगना हई लेकतुना इकाई खुमनबसु उतकी थौरंग मरी लेना इबोबीना हाई इंडिया की अहानबा पार्लियामेंट इलेक्शन द MP ओरंबा मणिपुर की सु मतम सांगना चीफ मिनिस्टर ओरंबा मियाम ने इकाई खुमनरिबा रिशांग कैसिंग लेखिदबगी मपलक सुबा निंसिंग थौरम असिदा माना हिंगलिंगै मतम द लेबाक असिगी दमक मियाम की दमक तोरंबा थबक थौरम कया अदुबो निंसिंगदुना महाकी मफमदा ngamjaba hai lei katuna tawimal khangba oina ikai khumnaba utpani khwaidagi sangna chief minister oiramba longest serving MP asina landum asigi apunbagi saktam ngaknanaba mahakna kathok lamba sing maru oina party asina kawba ngamloi party gi leibak ki damak kathok lamba asigumba saknairba atangba lusingba asina पामजरंबा प्रिंसिपल इडियोलॉजी सिंग अदु थबक ओइना ओंथोकपा हाइबा असि हौजिक्ति अखोगी थौदाम ओइफम थोई फोंदोखि पालोन से कोइना पांगथोकसबनी हौजिक्ति अखोगी तौगदबा हाइबबो सिगुंबा पार्टी की दमत लेपाक सिगी दमत कथोखबा लीडर से अतांग लीडर से मुइना पामंबा प्रिंसिपल आइडियोलॉजी दो मधु अखोइना थबक ओइना ओंथोकनबा होनबा से कोई पुनमकी थौदांग ओइबम थुई हाइबा आई वफम खरसि थमजरगा साइसुमई थौरंगी खुदोंग चावलौदुना पाउमिसिंग हंगबो वहांगी पाउखुम पेरदुना महांग हाई डेमोक्रेसी चटपलेबाग असिददी फ्रीडम ऑफ एक्सप्रेस लेबना कांग्रेस पार्टी मुटखरगनी हाइबा असि BJP ना पंगहाइद हाइबनी कांग्रेस पार्टी अमुक हलकनी हलकलोई हाइबा दुदी BJP खुजोक खरना लेपकदबा नते लेबाक असिगी मियामना लेपकदबनी मसिगी खुदम ओइना हाइबा तारगदी स्टेट असिदा हंदकी लोकसभा मिखल द पार्टी असिगी आउटर अमदी इनर की मिहुत अनि मियामना थगतखिबा असिनी ओय मणिपुर दा भारत ता हलकनी हलोए हाइबदुदी इंडिया दा लेबा मी कोटी सामनी फुसिना लेपकदबनी इन BJP खुजो अमदना लेपोइदो मधुगी प्रमाण दे हंदकता लोकसभा की MP अनि इनर आउटर की लेपखिब्रा अदु प्रजासिंग लेपखिद्रा मधु काउरोइदोबनी BJP दा मधु अखोई खुत्त लैते प्रजासिंग खुत्त लै हाइबदो अदुमाइना हाइजनी मणिपुर स्टेट सुमांग लीला काउंसिल सिंधुना सुमांग लीला की सकनाइरबा एक्टर हुइद्रोम चंद्रास मैतेना लेखिदबदा लेखिद्रबगी अवांग पसंगबम खुनौ कैकोलदा लेबा मयुमदा सत्तुना अवाब फोंदोकपि थरम पांथोखरे थरम अदुदा मणिपुर स्टेट सुमांग लीला काउंसिल की लाइफ टाइम प्रेसिडेंट PS गुणचंद्र शर्मा मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट लोंगजम तोम पिशक मणिपुर स्टेट सुमांग लीला काउंसिल की प्रेसिडेंट लाइसम तोमबना मथंगसिना थरम मपु ओइकी अवाब फोंदोकपि थरम अदुगा मई लेना मणिपुर स्टेट सुमांग लीला काउंसिल की लाइफ टाइम वेटरन सेक्रेटरी संगीत नाटक एकेडमी अवार्डी SS हेमंतना फोंदोखिबदा हुइद्रोम चंद्रास मैते हाइरबो ओजा असि ngaliङै मतमदगी 1980s की मतम फावबदा सुमांग लीला दा ममिंग लैरबा सुमांग लीला की एक्टर अमा ओइना कुमलम की मसिगी मनोंगदा GC टोंब्रान इबा हेलोइन पुबा ताउबंग गाइट्रंग मिस्टर डेमकेयर अमदि NG इबोहल इबा मपामसा मित्रंगी संसार सनागी मूर्ति असंग बथरो बांग्लादेशी अमदि अतै लीला कयादा तोंगान तोंगानबा ममिंग लेरबा रोल कया एक्टर अमा ओइना कुमलमदना मियामना कुमलैना साबा हाइनसु खंगनरमी महाकना लेखिदबा असिदा मणिपुर स्टेट सुमांग लीला काउंसिल ना लीलागा मरी लेनबा मी अमा हेक लेतब मतमदा पांथोकफम थोकपा अवाबा फोंदोकपगी थरम अदु ओजा असगी संगाइदा पांथोकपा लाकपनी ओजा असगी दोसु मणिपुर स्टेट सुमांग लीला काउंसिल द थेतुना मतम सुपदा निक्सिंगदुना लैहौननबा थमलगनी हाइबो फमसु फोंदोखि निवोन दि फॉर्म नती है लीला से अंग फंगना फजगिबा निवोन सिंदा वुमेन एम्पावरमेंट याव लीला ने मैदा लीला से ओजा से एकोगी विजन की सक्तम लामदना अंग फंगबा कनो तो अदि लीला अमना मसिगी लीला से नसी निंगजंग को तब थमोय थुक लाव फावी
kalai kaksing sapongduna lepasina miyam gidamak thau pangba horpagi ahan ba sahi farakpagi mapok kuman thorom ngasai kaksing gi hidak tha konjil da leiba laifam pana liklai loshangda pangthokre ngasi pangthokkiba thorom aduda kaksing ahal oirba miyoi taramarina mayai tangbal da lengsinduna thorom adugi akhannaba leiteng sing oina saruk yaki thorom aduga mari leinana kaksing kalai kaksing gi secretary gi thau puriba mayang lambam romeshna nunggi oiba warol pirudna phondok khibada haujiki mirolna ipa ipu singna thambiramba lining laisol amadi chatnabi kayabu thoi naraktabana aikoigi oijaba lining laisol amadi chatnabi kaya tapna mangsilaktuna mutlakli aikoina aikoibu masak khangja nanaba hotnaba natana mitopna laktuna aikoigi phurup kallagadaba nate aduna haujiki mirol singna ipa ipu singna ngakuna thambiramba chatna lonchat fijat chakcha thakchi khasi mingau thakau amadi lining laison kaya asibu thijinduna yokhatuna aikoi bu malemda masak taknanaba hotnaminasi haina appeal torduna phongdok lakhi thorom adugi manungsanna kakchengi ahal tani thoida achamba khudol tamduna ikai khamnaba utpa amasung lalit kala academy award phanglakraba premchandra pokrambam kakching ningthau lekai idol pioneer club parengda leibabu achamba khudol pot piduna puning thogat amadi laifam pana liklai loshangi akoibada uchara kaya su thaki banbayai kakching kalai asi hindu amadi christian lining laktingaida kakching amadi kakchingi akoibada khundariba singmi singna ninglamba amadi chatnaramba lining lichat oiriba layo khraba ibudho amagi mamingni ming asi lauduna kakchingi wakhalon manaba naha singna punsinduna pari purigi lilam thinunaba semkhiba lup amani lup asina sana khotnaba awa ana tarba singda tengbang piba amadi sanamahi lining bu yokhat anaba tongan ba thabak thorom kya tawduna laklibani ese akhoi kaksing kalai foundation de ga mari leina na ahal akhoina kaksing gi oiba ahal train thoi khanglaga akhoina ngasing ngamjaba mateng ahun singda akhoina khudon tang pijabani ahun singda akhoina khudon pijari se haidi ahun singsi sidagi hena beru leiba pithriwida mioi kanasu leite sahi yambase punchi busina akhoina kwai dei kalaksaba Divisional Forest Officer Chandel Amadi Maha Area Chiefs Association Meka Chandel na punna khusamna sinduna Maha Area Chiefs Association Chandel gi panchayat leiba conference hold the bears conservation in Manipur wildlife awareness program angloi ama oina saruk Divisional Forest Officer Chandel Dr. Naure Maitaina so mammals oiba samakal asi matam amada manipur de yamna marang kaina leirami adubu miyoibana tam sing manghalakpana makhoi leiraktaba loinana makhal samakal asidagi masinga skin amadi sadong launanaba honarakpadagi makhoibu leptana hatok pibana hairiba sa asi lamdam asidagi mutkiba yana leiraba endangered oiraba species ama oire malem asida leiriba jiba punamak magi mathau amadi thaudang loina leiribani aduna makhoibu kannanaba hotnabada aikhoina angamba thaudang lominasi haujikti wild Life Protection Act 1972 gi matung ina sa asibu hatlamba thengnarbadi miyo adu chahi ahum dagina taret fawa jail da leiba yabaga loinana lupa lising kuntra dagina lak ama fawa fine thihanba yaribani karigumba miyo aduna makhatana anirak suba oina chatharakpa tarabadi punishment adu double oirakpa yaribani hainasu phongdokhi Mana makhat taradun hai Chandel district asi aspirations district ama oibaga loinana forest ki lamsu pak saubada Manipur gi manungda ani suba district oirabani maram aduna district khul gi chip singnasu achouba thodang lobiduna umangi lam amadi lamdaki sa usek kanbadasu achouba thodang lominaduna forest department ka puna chatminaduna thabak thorom kaya tominaba amadi faikhat minabas Baikat minanabasu appeal tauki ngasigi thorom aduda JS Angam Chairman Meka WN
L. Robertson, General Secretary, Analol Chips Association, K. Pawan Kumar, Range Forest Officer, Chandal, Amasung, Dosel Range Forest Officer, Chapikarongna, Thoronggi, Mitung Singh, Oina, Saruyaki. Manipur like my more good Kurdani, I don't know, Kalong the way at the Hibisida, Chitsing a suit, like you know, you have studied the forest banana, since I don't know. Department of Anthropology, Physical Education and Sports, Home Science, IQAC Polestar College, Yanglam Amadi College Development Council, Manipur University, Napuna Kusamana Sinduna Sports and Nutrition, Haiba Hiram the Nini Chatarakpa, National Workshop, Lotion Bagit Horom Patokre. Polestar College, Yanglam Wabgai, the Pangtokiba Horom Aduda, IQAC Coordinator, Polestar College, Dr. Songtham, Memtom Bidevi, Sports Performance Analysis and Anthropometry Side Northeast Regional Center, Takil Imphal, Dr. K.S. Sumibabu Maitei, Amadi, Aishodi Statistics Department and President, Polestar College Teachers Association, Maibam Ramcharan Singh, Mithunglen Singh Oina Sarukyaki, Workshop Sita Mapandagi Yauna Expert Kayana Technical Session Kya Chataki, Torongi Manukchana, Workshop Asida, Sarukyaki Singh, the certificate Singh Su, Yenpoki. Big Gram Pansayat Ward number 1 amadi 2 gi praja miyam gi amata ngairba yamna maru oiba lambi amasu oiriba Kabarstan taba lambi hairga su khangna lambi asi sagang sugnu road taba borang bi thongkhong dagi wangu ahlup thongjok taba fawgi PMGSY gi makhada black top pink torok liba asigi thabak suriba subcontractor amadi PMGSY department gi mari leinaba singna Kabarstan taba lambi asi semlagani haiduna thajaba piduna Ward Ani Adugi Club Organization Amadi Kunja Singh na Punna Paminaduna Yanakrabasu Nasi Pawa Tabakta Onthorok Tabadagi Lambi Adu Athuvada Hembi Dragadi Akan Bakongjang Changsilagani Haina Borayang Big Gram Pansayat ki Ward number 1 Amadi 2 gi Praja Club Organization Singilu Singba Kayana Kongjang Changsin Kre Kongjang Aduda Saruk Yakiba Borayang Big Awang Youth Development Committee BAYDC ki President Mohammed Daud Khana Fongdor Kibada Hairiba Lambi Asi Wangu Ahlup Makhatu Warayang Bi Tongkong Tabu Fawagi Black Topping Tawduna Semlakba Asida Fit Janifan Watli Maram Aduna Watli Barayang Bi Ward number 1 Amadi 2 gi Oiba Kabarstan Taba Lambi Asida Oina Haplaga Sembaga Semlage Haina Ward Ani Adugi Miam Praja Kayaga Azaba Piram Labusu Ngasi Fawa Tabak Oina Onthorokaba Lambi Sem Saduna Hana Nung Tatpa Yaramba Adusu Lambi Asi Semlagani Haiduna Tugairam Laga Kom Saduna Tamlaga Ngasi Fawa Karimata Haidaba Asi Yamna Laibak Tibani Hairiba Lambi Asi Asukimatik Pivam Sadre Marilena Singna Yengsin Biduna Mityang Sangbiu Haidi Telephone camera Torokibadi Lakere, Adubo, Sinangai Haina, Taurage, Haibage, final report, Amapova Pirakte, Hariba Lambia, see the Adukimatic problem with Bigi Sangdi, dead body, say, Lembanda Tongala Pubakanda, Puriba Mi Marido, Kudi Tiraga dead body, Makata Taba Yauda, because the Tokiba later. Malem Gimiam, the Iramdam Asigi, Elhumi Masak Taktuna. Thamnaraba Federation of Homina Miamgi Matengaloinana Sombung Kabai Kunjau that Sariba Indigenous Pillar Yumpi Honi Matung Ina Sahiasi October Tarukta Miam the Kusinaragani Haina Federation of Homina Pongdurotli Hiramasiga Mari Lenana Nasi Kabole Kai the Labor Homigi Loshang the Pangtokpa Poging from Amada Federation of Homigi President Sakpamsa Zadumanina Hai Miram Dagi Lepalaitana Thomjilakba Cookie Foreigners Singna Missing Yang Aikoigi Iramdam Asida Makoigi Maram Lama Semno Matam Kayagi Mang the Aron Balalong Kaya Sataduna Lakli Homi Yeksalai Labor Prup Kayabo Cookie Kanglupta Singhanduna Aran Bapwari Masu Semwelakli Masida Natana Cookie Kangloki Ming
hakpa nungda yek salai leijaba iramdam asigi yelhomi phurup aimol anal chiru sothe koirau thangal koireng kom lamkang maring moyon monsang amadi purumbu nungda haktuna yungli haiba yelho phurup singnasu makhoi kuki kanglup natte sengdoki basu laikre kuki gi aronba thausil ama oina haiba yek salaisa phurup sing asi lisingani kulumdoi gi me ahumdagi thokleba irang asida makhoi sing asi victim oinanaba sinbani masi Federation of Haumina yamna mangjona ubudagi Manipur gi ching amadi tampaki mphom kayada lisingani tarani pandagi hauduna aikogi ipa isa I mari masak khangminanaba know your identity haiba thimda mifam kya sathaduna lakibani masimangna koki gi aronba agenda adu maithiba piduna lakli lan asida masin manau horakmi masak khangna chatminaduna awa ana khangminari iramdam asigi missing yamjadraba horakmi phurup masasing asibo kan amadi apunbagi saktam thamnanaba yumpi asi yungnarba khotnabani sahi asigi October 3 numitki ayuktagi thoram hauduna horakmi phurup kunmangagi lusingbasing amadi athoiba mithunglan singna saruk yaduna yumpi asi miyamda khusinagani yumpi asi mapung fana yungnanaba hotnarakpada awat apakaya mentionanaba mateng pangbirakiba khuding makpusu Federation of Haumina ikai khumnaba uchari phongdokhi nung mai kum hangu pagi yellow migi nung indigenous pillar mai kum hangu pagi thorum sida lamdam sigi irisa kudimongna sarup yabidana malenda ekoi yellow mi masakta pada koi asobot hudang lobi haidana Kakching district ki Kakching Turel Wamathong Parengdagi Nongmaithem Roshi Priya Devi apokpa Robin amadi apokpi Rosalina Manipur University ki lisingani kulumdoi lisingani kunma best ki MA Political Science the topper oiduna MA Gold medalist ki title panglakpada Uyokchinga Club UCC ki maikai dagi harau tayamba phongdorokli Nongmaithem Roshi Priya Governor Gold Medal Award amasung LM Ibungohal Gold Medal Award amadi Dr. Ambedkar Center for Excellence qualified oirakhrabani mahakna tawru toruba thabak khudingmakta maipakpa oirasanu hainasu UCC gi maikai dagi yaipa paujel su pirakli Nambol ACG MLA Thangjam Basanta Kumar amadi Universal Friendship Organization UFO gi President RK Sanapari Halgi mityang makada UFO kabo waksing kuno masa loisingna kabo waksing kuno da pangthokadawa mass tree plantation gi drive ngasidagi hodokpagi thoramda Nambol ACG MLA Thangjam Basanta Kumar gi PRO nongthombam Sinkhai UFO General Secretary Home Laisram Loyumba General Secretary Publicity Dongbram Wanglen Maitei Nongpokpana Tengol Lakpa Yangamba Sarat UFO Headquarter Chief Instructor Singh Laisram Modhu Amadi Nomaitem Bijoy Amadi Atei Lusingba Singsu Saruk Yaki Ngasi Hodokpagi Thoramda UFO Kabo Wakching Masalo Sing gi akoiba amadi kabo kuno gi lambi amadi LLI gi low canal gi mapa champra thaibo manahi pungdol ang tikyongna uhai panba manapungba urum langba makhalgi uchara chahumlom thaki nongthomam chingkhaina phongdokhibada climate ki change lakpa asi thingnanaba kharada oirbasu mating oinanaba pandamda Nambol SC MLA Thangjam Basanta Kumarna Nambol SC asi upal wapal marangkain hoba asangbana thanba AC ama oinanaba paikhalakpa thorangi saruk ama oina uchara thabagi thoram asi pangthokpani loinana ngasidagi Hauna uchara satret henba pam sida thagani haike UFO General Secretary Home Laisram Loyumbana phongdokhibada UFO Central Committee gi meeting makada Nambol asida leiba UFO gi masal nasu makhoi gi mafam singda upal thabagi thabak asi pangthokani haike Directorate of Regional Indian Language and Research DRILR Manipur International University amadi AIMS
Assam Sindra 2025 Boragaon Jalukavi Chilean Chang exotic multi cuisine cafe and restaurant Pangthokpa National Conference on Population Education come 34th Manipuri Language Day and distribution of Professor Dr. R. Subha Krishna Memorial Lifetime Journalist Award and reception of different awards winners gi from the Inat Chiropractic and Traditional Healing Center Thongju Part 2 gi Managing Director Su Oiriba Super Specialist Chiropractic Dr. Yonamsa Rajena Master of Studies Practitioner Experts Chiropractic and Traditional Healing Bharat Pratibha Puraskar Practitioner Experts Chiropractic and Traditional Healing Sahara Charitable Trust na Honorary Doctorate Practitioner Experts Chiropractic and Traditional Healing 2025 haiba Tunganba mana amadi mingthol piduna ikai khumnaba ulakre hari Kumbi SG Manung Chanba Kumbi da Laiba Kumbi College gi principal ama Kananaba governing body na process toriba amadi college asigi development torokpada GB gi chairman nasu punna mato aina thawak tawminas haina governing body gi members singna phongdorokli college asigi conference hall da ngasi pangthokkiba program from amada Kumbi College employees teaching and non teaching staffs association gi miyoi sing amadi governing body gi mihut kayana saruk yaduna pangthokkiba Mifam Amada Wafam Asi Phongdorok Kibani GB member local guardian Loktongbam Ibom Sana Phongdok Kibada governing body gi chairman na athubama tamda sangbirak punna thabak tawminasi college asigi staff sing asi asukimatik yamna wajarak laba ngaktani amadi college asida tamliba mahiroi sing ayambana senthok watlaba imung singi masa ngakto oibana college asi development tawminaduna hena masak thokpa college ama oihan minasi hai ki JB member KS Lachandrana hai college asigi hojik laiba principal L Gopal asi tha asida matam loirbana JB na anaw principal in charge ama khananaba notice thoktuna matik charba oja taruk na apply tarukle hiram sida makhata na college asi afaba maigaida purak nanaba hotnariba asida JB chairman na lusingba mioi ama anina Masigi onatainabada anoba principal in charge thambagi mahutta temporary oina college asigi principal thamnanaba oina mioi kharada hairakpa thong chathraga leire hojik leiriba college asigi principal L Gopal asi governing body gi chairman secretary yauna mioi mapal na saruk yakiba GB mifam aduda mioi tare na amato ina yanaduna appoint tawkrabasu GB ge secretary gi matakta chairman na luchingba mioi ama anina lana allegation tawduna college asigi chawkhat thorangi thabak thoram singda ayat pan piduna lakli hojik amuk makhata na college asigi anoba principal ama amuk khananaba tawriba asida punna thabak tawminna naba lakpagi mahutta GB gi chairman amadi mioi amagana ayat apan piduna college asi maning hananaba thawong kya chatharliba asi Kumbi College asi nungsibagira natraga masigi masagi ojaba thibagira hainasu miyamda haibadu miyamna lepiu haiki thorom aduda college asigi principal L Gopal tongan ba department singi ISOD teaching amadi non teaching staff sing amadi GB gi mioi singsu saruk yaki Sumna, Nikumara Sumna, Nusi Hydra Danta Municipal, Masadi for Pitan Girana, Polegas, Muncibagira, Olesa Lady Wazasing, Satra Satra Singibo, Champat in Bagi, Bakano Laida or later by himself, Mayama, Masigi, decision of Lobi Hayuna, we are not 100 Namatan, thank you. Leibag asina ningtang lakpa chahi humramanga Park Labanina asiyumba thawong asi thokta na basin bani haina Union Home Minister Amit Shahana will ahum puthok khibagi matangda phungdokre Delhi gi hana gi Chief Minister Arvind Kejriwal na jail da leiraga mahaki government chalai ki madu pandun haiki jail da leiruba Minister Singbu lokthok nanaba bill sing adu puthok ni hari constitutional morality gi tangai fadaba adusu mahakna haiki opposition ruling party animangna masi practice togadabani aruba criminal case da chenaduna faraduna namit kontrani jail da lairaba prime minister union minister ama
State amagi Chief Minister natraga Minister amadi Union Territory amagi Chief Minister bu lokthok nana bill ahum Parliament government na puthok kibani jelda leiba Chief Minister amana government chalai babu miyamna pamnaram gadra masibu karigidamak khana ningai oiribano mahakti bhab tadre hainsu Minister Amit Sahana wahang sing thamke hanadi masi constitution da karigi haplam tribunal aduga haujikna karigi yaning tribunal khangde haiki wafam asi Kerala da Manorama News Conclave da wangang bada haiki bani sanabagi pau District Kang Association Jiribam Sinduna Jiribam ki Bapara da leiba Lamlen Community Hall kam kangsangda Jiribam kasar amadi Hariakan digi kangkut kunma thoina saruk yaduna sanari batara manga suba let RK Lalasana Memorial Mixed Kang Tournament 2025 kingasi sanaki ba preliminary league round ki match da Yaol A Champanagar na SAYCB sorok ating bibu panjal tarom doi tara da maithi ba pikre hayang thilpung ama tawa matam da Middle A Jiribam ga YLCB Jiribam ga sanagani ngasi match asi I Dewan Singh na umpire ice inaw pisak sing na scorer oiki ngasige match asi Yaol A Champanagar amadi SAYCB soro ating biga sanaki Yaol A Champanagar na tos gamduna maikai khanki aduga SAYCB soro ating bina kang kaptuna kang sanaba hoki ahan bahab mamangda SAYCB soro ating bina Yaol A Champanagar bu panjal teruk mangada mangjin thaduna satki hab matung kangkut animakna kangkana kapnaki adubu api matamda Yaol A Champanagar na SAYCB soro ating bibo panjal tarom doi tarada maithiba pikibani aroibada maroy pa amuhanna numit nini chathagadaba All India Seminar on Solid Waste Management ngasidagi hodokre Congress na hairi Congress government halaktawa miyam gi kutalay amasung Bears Conservation in Manipur haiba team da nongmagi oiba wildlife awareness program ama pangtokre ngasigidamakta di paudam pijaba matang asida losinjare bejeng tabir bo khai puno po amuka hanna kurumjari